JC against the fetal killing in inhuman action by the security forces na. Ngarang LAOTHOKKHIBAGI matung ina HOUJIK-HOUJIK Imphal Moreh Lambi ki Naorem Leikai Mapada general strike ki Khongjang Akanba Maongda Changshilli. HOUJIK RIMS Hospital da aruba phibam da laikan naribi Laistrom Ningol Sanjitagi puknung ki angang adu ngarang thawai yaudana pokhibaga mari lenena semkhiba JC na security force ki kahenba action gi mayok da hokhiba ahing nongyai degi ngase ahing nongyai phawba pungkun mari ki general strike LAOTHOKKHI general strike asena maram oiraga Imphal Moreh Lambi ki singzamai waikhom laikai degi hawraga Naorem Leikai gi nongpok panthoibi gi laibung mamang phawbada maikai adongi miyam thoraktuna lambi thingbi Khongjang Changshilli lambi da chair amadi atai potlam kya mai thaduna sangsin khiba Khongjang aduna maram oiraga gari amata chachok chasin tawna khide adumakpu tangai phadaba kharadi adumak chathok chasin tawbada ayaba pikhi general strike asina maram oiraga maikai adomda leiba dukan sing thong hangna khide general strike asina pamdaba thokdok sing thoktanaba kakwa bazar da Manipur police ki personal sing na check-in tharang laukhatlaga leiba aikhoigi pawmina thengnarakhi panba yabadi sanjita gi puknung gi angang thawai yaudana ngarang pokhiba aduna maram oiraga khoi saunaraba miyamna ngarang angang adu singzamai police station da puraktuna Khongjang Changshilli Maduga iroina na JC amasu semki JC gi mihut sing na ngarang numidang RIMS Hospital da chatuna sanjitabo laying liver doctor ga unaruraba matung tampaki mafam sing da security force na chathakhiba kahin ba thong sing adubu yaning da utuna haukiba ahing nongyai dagi ngasi ahing nongyai phawba pungkun mari gi general strike chathanaba JC gi convener Naorem Williams na LAOTHOKKHIBANI